ngasi ai paraba tarikul hundoi laibak pokon numit asida United Maitai Pangan Youth Organization gi President Bogi Madum Riyazuddin Lakpiduna Mayang Imphal Phau riba khela khongjil haira khangna riba khongjin tu wangbal asom phaudokpa da leiriba thong asi khibam yam china sokpadagi MPO gi President Lakpiduna yengsinbagi saktamni uchariba se mayam mijeng nghaktang tamil se thong asi gi phibam se yam sokchilaba Siya angang schooling tau riba angang sing chat pada yamna phibam luba danger roiraba aduga gari masa gari asoba amata lan ba yadre aduga harba program sida Valley Bridge ki program manga tuk yauma tamda aikoi sidana thairaga ato pada haphraga sidana sabiram khide adu khwaidagi aikoi kendrena power to mangam do sikari hariba thungsi semba taraga department ki maikaida process la ko taraga di wogai no kol adu connecting ni ani se Wabagai Mayang Imphal Anigi marakta loan of the Tankhai and Wabagai way, Tankhai and Mayang Palway. Denzel or Kumatam the day, I point I quick email Mamanda, 17 die for MLA the Gitauraga, I know President Sam, Manda, Minister, yes, Minister Ratanamakame. Adugi Matung the gay, I call Robino Namakame. Adugi Matung the gay among Yade. MLA Mistaki, I can't allow a ship donation to Young Sauna, donation to Boganda. Publicly Kramatare, I call Honorable Emil and Hasa Mapuma Kram Pura. Devena, the Gis Hataki Piri and Kram of Piri Harga Manga, Saikagim, Anihum, one the same from Adobo Salibalam BC, Thong Magi, suspension breeze Harishida, Magi, Lagraba quality. Miga, Brisiga, Thong Siga Sanadaba. Matam gi matungina saukhulakpa mising yamakpa gari longi masing yamakpa kun college yamakpa aduna thongsi lot tau ngamdawa hen capacity henjana sasan badagi mapungoina sik thongsi sabada quality oi ngamdreba हाइबदि सिगी थोंगसी कोइगी वागाई केंद्रगा मयंग इम्फाल केंद्रगा नि ताइनाबनेबा ताइनाबसिदा सि हेक लानथोकबगा स्कूल कॉलेज अमा लैरे हायर सेकेंडरी अमा लैरे स्कूल लारिंग बमा लैरे नुपी मदरसा अमा लैरे सि हेक लानथोकबगा मुका नुपा मदरसा अमा लैरे स्कूल अमसु लैरे अदुगा वर्कशॉप अमसु लैरे सिदा अमु गाड़ी पार्किंग सु लैरे अदरे कि सिदा मार्केट ओइना सिदा सिमेंट की करिगी फ्लाई एरिया सि दिमाग सिदा सु लैरे वेट नेबो सिमेंट आइदि सिगी मयाम सिंसी पुलप सिदा ट्रांसपोर्ट तौरिनेबा लानथोकजि तौरिनेबा मेन फाइट को हम साबिरम द्रगा सोमदा सागे हबे नुंगाइताबुनि हाइदि बिसेपुदाई थबोम चक्कारेबा आद लेसांग थेम लैबा मी अमा असोमदा कोरगदि यम चलिएबा सिदादि लम समनेबा लम समनेबा सिदा चलगदि बिसेपुता दिबाइसि मेम खंदि बिसेपु फाउखिबा लम्बि लैरेबा अदु मेल ओइबा थोंग हाबा यंगपकान सिगि थोंगसि तायबा अदना लेसांग थेम दे मी अमा बिसेपु चक्करा बोरगसो लेसांग थेम सि सुमला खेला हुंता रसलागा अखोइ सि थोंग खिलालगा मेम खंदा सलगा बिसेपु लम्बि ताखिएबा अदु मेने सखिबगि स्पोर्ट लैयेबा अदगि बिसेपुदगि मी अमा kari da thoban satda reba asom salaga di bahayam tingya sida sammaga di yam shortcut ta dat pe yare habda laeba adu la kono mar mo da ko sai ka ki samai ma da kar ni tungina la ko ma tam thong thi matam ko sana da masi beli on bi yo na kayar ka na che tha ba kan da so ko wala on ko tam ko wala ki sanan ka khandi da ko na thai ra ko bi ki ai thoi isna dum Mana tong tar ga si public ke awa badi adum oer ga laiba Mayang Imphal irong thong dagina sengai jing phoda khwai dagi men oi si mapam sini ai so nga ngamoi na ko si mapam sini si gi mapam si da thong ji saram draga somda pugi bi am lale masi department ge soi bara laikai ge soi bara madu de mon na kangre leader sing ge soi bara marakta soi bam til leram mani okay ado asina sari pose hajna do shan biyo Koira ka salaso. Kare ba desi
ꯑꯁꯣꯝꯗ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯀꯣꯏꯔ ꯆꯠꯂꯒ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯣꯕ ꯁꯤ ꯊꯣꯡ ꯑꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃꯅꯤ ꯂꯥꯛꯈꯤ ꯅꯣꯡꯃ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯕꯤꯌꯣ ꯁꯥꯔ ꯂꯧꯊꯣꯛ ꯀꯩꯒꯤ ꯆꯨꯝꯕ꯭ꯔꯁꯦ ꯊꯣꯡ ꯑꯁꯤꯒꯤ ꯍꯥꯏꯐꯦꯠ ꯈꯪꯅꯕ꯭ꯔꯥ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨ ꯆꯪꯁꯟꯕꯅꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯗ ꯃꯁꯤꯒꯤ ꯕꯤꯜꯁꯤ ꯊꯥꯈ꯭ꯔꯕ ꯊꯥꯗ꯭ꯔꯕ ꯂꯧꯁꯤꯟꯈ꯭ꯔꯕ ꯑꯗꯨꯗꯤ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯥꯕꯗꯤ ꯇꯥꯏ ꯃꯦꯟꯗꯤ ꯑꯁꯤꯒ ꯁꯝꯃꯤꯟꯅꯕ ꯊꯣꯡ ꯀꯌꯥ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯔꯤꯄꯣꯔꯠ ꯂꯩꯌꯦꯕ ꯂꯣꯏꯈ꯭ꯔꯦ ꯁꯤꯒꯤ ꯁꯟꯊꯦꯟꯒꯤ ꯂꯣꯏꯈ꯭ꯔꯦ ꯎꯆ꯭ꯋꯥꯒꯤ ꯂꯣꯏꯈ꯭ꯔꯦ ꯑꯆꯤꯔꯥꯏꯒꯤ ꯂꯣꯏꯈ꯭ꯔꯦ ꯇꯦꯛꯄ ꯊꯣꯡꯐꯥꯎ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯔꯣꯡꯗ ꯊꯣꯡ ꯑꯅꯤ ꯇꯦꯛ ꯃꯥꯜꯂꯦ ꯑꯗꯨꯐꯥꯎ ꯂꯣꯏꯈ꯭ꯔꯦ ꯍꯜꯂꯒ ꯁꯥꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯍꯧꯃꯤꯟꯅꯕ ꯊꯣꯡꯗꯨꯁꯨ ꯂꯣꯏꯈ꯭ꯔꯕ ꯇꯦꯛꯒ ꯁꯥꯕꯗꯨꯁꯨ ꯑꯃꯨꯛꯀ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯟꯗ꯭ꯔꯤꯃꯦꯕ ꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯗꯦꯟꯖꯔ ꯊꯣꯛꯈ꯭ꯔꯦ ꯁꯤꯗꯩ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ 1907 ꯀꯌꯥꯅꯣ ꯑꯗꯨ ꯃꯅꯥꯎ ꯃꯆꯥꯅꯨꯄꯥ ꯁꯤꯈꯤꯕꯁꯦ ꯁꯤꯗꯩ ꯇꯥꯔꯒ ꯁꯤꯈꯤꯕꯁꯦ 17ꯗꯔ ꯑꯃꯗ ꯁꯣꯛꯇꯨꯗꯤ ꯀꯥꯎꯗꯦ 12ꯗꯔ ꯀꯩꯅꯣꯃ 19 ꯀꯌꯥꯗ ꯁꯣꯛꯇꯨ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨꯀꯣ ꯍꯣꯏ ꯁꯤꯒꯤꯁꯤꯗꯒꯤ ꯃꯥꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯂꯥꯛꯂꯛꯄ ꯀꯥꯟꯗ ꯑꯁꯤꯗ ꯊꯣꯡ ꯑꯍꯣꯕꯁꯤꯗ ꯑꯣꯟꯈ꯭ꯔꯒ ꯇꯥꯈꯤꯕꯗꯒꯤ ꯊꯤꯅ ꯐꯪꯗꯕꯅ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯑꯥꯗ ꯐꯥꯎꯒꯠꯂꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯕꯛ ꯊꯤꯕ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯅꯪꯁꯨ ꯑꯃ ꯇꯥꯏ ꯍꯥꯏꯔꯤꯅꯦ ꯑꯉꯥꯡ ꯑꯃ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯀꯨꯜ ꯇꯥꯏ ꯁꯥꯏꯀꯜ ꯀꯌꯥ ꯇꯥꯈꯤꯕ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯇꯥꯈꯤꯕꯁꯤ ꯂꯩꯔꯦ ꯑꯗꯣ ꯈꯨꯗꯤꯡꯃꯛꯁꯦ ꯇꯞꯅ ꯂꯥꯜꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤ ꯂꯥꯟꯕꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕꯅ ꯀꯦꯛ ꯍꯟꯅ ꯐꯦꯁꯕꯨꯛꯇ ꯊꯥꯔꯦ ꯈꯕꯔ ꯀꯥꯒꯖꯇ ꯍꯥꯞꯄꯦ ꯁꯣꯁꯤꯌꯦꯜꯗ ꯍꯥꯞꯄꯦ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯩꯅ ꯃꯦꯡꯐꯟꯒꯤ ꯀꯀꯥ ꯅꯈꯣꯏꯒꯤꯗꯣ ꯕꯦꯡꯒꯨꯜꯒꯤ ꯄ꯭ꯔꯖꯥꯅꯁꯨ ꯌꯥꯝ ꯀꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯚꯦꯂꯤ ꯍꯥꯞꯄꯒꯦꯅ ꯍꯥꯞꯄꯕꯅꯤ ꯌꯥꯎꯔꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯗꯤ ꯍꯔꯥꯎꯗꯅ ꯆꯠꯂꯨꯔꯦ ꯑꯗꯨꯒꯗꯤ ꯁꯤꯗ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯇꯣꯞꯄꯗ ꯑꯣꯏꯔꯦ ꯀꯗꯥꯏꯅꯣ ꯑꯁꯤꯗ ꯑꯣꯏ ꯑꯁꯤꯗ ꯂꯣꯀꯦꯁꯟ ꯆꯥꯗꯦ ꯑꯩꯈꯣꯏꯁꯤ ꯇꯧꯕꯤꯌꯣꯅ ꯑꯩ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯝꯗꯦ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯋꯥꯕꯃꯛꯇ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯦ ꯄ꯭ꯔꯖꯥꯁꯤ ꯃꯁꯤ ꯈꯤꯇꯪꯗꯤ ꯃꯁꯛ ꯈꯪꯕ ꯐꯩ ꯍꯥꯏꯕꯅ ꯑꯩꯅ ꯊꯝꯅꯤꯡꯕ ꯋꯥꯐꯝꯗꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯩ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯑꯩꯈꯣꯏ ꯂꯥꯟꯒꯦꯅ ꯇꯧꯕ ꯀꯥꯟꯗꯅꯦ ꯒꯥꯔꯤ ꯑꯆꯧꯕꯁꯤ ꯁꯤꯒꯤꯁꯦ ꯂꯥꯟꯗ꯭ꯔꯗꯤ ꯀꯤꯂꯣꯃꯤꯇꯔ 3-4ꯅꯦꯕ ꯀꯣꯏꯗꯧꯔꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯈꯨꯟ 4-5ꯁꯤꯒꯤ ꯁꯣꯝꯗ ꯂꯥꯟꯊꯣꯛꯀꯦꯅ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯆꯧꯕꯁꯤ ꯊꯣꯡ ꯐꯠꯖꯗ꯭ꯔꯒꯁꯨ ꯁꯦ ꯂꯥꯟꯗ꯭ꯔꯒꯗꯤ ꯀꯤꯂꯣꯃꯤꯇꯔ 4-5 ꯀꯣꯏꯔꯒ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯂꯥꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯂꯥꯟꯕ ꯍꯧꯖꯤꯛꯁꯤ ꯂꯥꯎ ꯇꯝ ꯂꯥꯛꯄꯤꯌꯨ ꯆꯠꯂꯣ ꯍꯧꯖꯤꯛꯁꯤ ꯑꯩꯒꯤꯗ ꯂꯥꯛꯏꯁꯤ ꯃꯤꯁꯤ ꯃꯅꯤꯄꯨꯔ ꯃꯤ ꯃꯣꯏ ꯂꯥꯛꯑꯦꯕ ꯂꯥꯛꯏꯁꯤ ꯁꯣꯝꯗꯩ ꯂꯥꯛꯇꯦꯕ ꯁꯤ ꯂꯝꯕꯤ ꯕꯦꯡꯒꯣꯜ ꯂꯝꯕꯤ ꯐꯕꯅꯤꯅ ꯁꯤꯗ ꯐꯥꯎꯖꯔ ꯂꯥꯛꯑꯦꯕ ꯃꯌꯥꯝꯁꯤ ꯑꯇꯩꯁꯨ ꯆꯠꯅꯔꯝꯒꯅꯦꯕ ꯁꯨꯃꯥꯏꯅ ꯕꯦꯡꯒꯣꯜꯗꯒꯤ ꯐꯕꯅꯤꯅ ꯁꯤꯗ ꯂꯥꯜꯂꯒ ꯂꯣꯏꯔꯦꯅ ꯂꯥꯛꯑꯝꯒꯅꯦꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯄꯨꯂꯦꯁꯟ ꯀ꯭ꯔꯥꯎꯗ ꯑꯣꯏꯔꯕ ꯊꯣꯡꯅꯦꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯥꯜꯂꯕ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯕ ꯃꯐꯝꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯃꯗꯨꯒꯤ ꯊꯣꯡ ꯑꯃ ꯁꯤꯒꯤ ꯄꯨꯊꯣꯛꯄꯗꯣ ꯃꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯀꯔꯤ ꯋꯥꯈꯜꯗ ꯄꯨꯊꯣꯛꯈꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯁꯤꯒꯤ ꯂꯤꯗꯔꯅꯔ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯈꯟꯅꯔꯒ ꯀꯟꯁꯜ ꯇꯧꯔ ꯁꯥꯈꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯣꯡꯁꯤ ꯑꯃꯨꯛꯇꯪ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯦꯟꯗ꯭ꯔ ꯑꯅꯤꯁꯤꯒꯤ MLA ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯦꯕꯦꯟ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯃꯗꯤ ꯁꯣꯝꯒꯤꯅ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯁꯤꯅꯁꯨ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯃꯁꯤ ꯊꯣꯡꯁꯤ ꯍꯥꯟꯅ ꯂꯩꯔꯤꯁꯤꯗꯒꯤ ꯍꯦꯟꯒꯠꯅ ꯑꯃꯨꯛꯇꯪ ꯀꯩꯗꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯄꯥꯡꯒꯜ ꯑꯣꯏꯒꯅꯤ ꯃꯌꯥꯝꯅ ꯀꯩꯗꯧꯕ ꯍꯥꯏꯕꯁꯤꯒ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯄꯒꯗꯤ ꯌꯥꯝ ꯈꯦꯠꯅꯒꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒ ꯄꯨꯜꯂꯒ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯁꯦꯝꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯅꯁꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯌꯥꯔꯦ ꯀꯩꯗꯧꯕ꯭ꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯤꯁꯇ꯭ꯔꯤꯗꯣ ꯀꯅꯥꯅꯣ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯅꯈꯣꯏꯅ ꯌꯣꯠ ꯀꯌꯥ